ꯃꯌꯥꯝꯗꯨ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯦ꯫ ꯗꯤꯅꯦꯁꯅ ꯅꯥꯎ ꯀꯥꯏꯗ ꯂꯤꯞꯁꯇꯤꯛꯅꯣ ꯅꯔꯨꯝꯗ ꯂꯩꯔꯤꯗꯨꯅ? ꯍꯦꯅꯔꯤ ꯆꯥꯛꯇꯨ ꯈꯪꯉꯥ ꯍꯥꯏ꯫ ꯗꯤꯅꯦꯁꯅ ꯇꯞꯅ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯌꯥꯏꯃ, ꯅꯪꯉꯣꯟꯗ ꯅꯠꯇꯦꯅꯦ꯫ ꯃꯌꯥꯝꯗꯨ ꯗꯤꯅꯦꯁꯇ ꯌꯦꯡꯉꯛꯏ꯫ ꯇꯣꯝꯊꯤꯟꯗꯤ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ, ꯆꯥꯛꯇꯨ ꯆꯥꯗꯨꯅ ꯂꯩ꯫ ꯑꯕꯦꯁꯅꯥꯒ ꯂꯩꯁꯤꯒ ꯌꯦꯡꯅꯗꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯗꯤꯅꯦꯁꯇ ꯌꯦꯡꯉꯝꯕꯁꯤꯡꯗꯨ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯑꯕꯦꯁꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯦꯁꯅꯥꯅ ꯚꯤꯗꯤꯑꯣ ꯌꯦꯡꯖꯒꯦꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯅꯌꯥ ꯇꯦꯛꯁꯅꯤ ꯑꯉꯥꯡ ꯅꯪ꯫ ꯑꯕꯦꯁꯅꯥꯅ ꯃꯦ, ꯃꯌꯥꯝ ꯐꯣꯟꯗ ꯃꯤꯠꯌꯦꯡ ꯐꯛ ꯏꯅꯝꯃ ꯃꯆꯥꯒ ꯏꯕꯥꯅꯤꯅ ꯌꯥꯍꯧ ꯊꯦꯡꯕꯒꯤ ꯃꯔꯝ ꯁꯤꯗ ꯂꯩꯔꯦ꯫ ꯑꯩꯁꯦ ꯐꯃꯨꯡ ꯑꯣꯟꯅꯕꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯩꯕꯅꯦ꯫ ꯄꯨꯡ 1 ꯑꯗꯥꯏꯗ ꯑꯣꯏꯔꯝꯅꯤ꯫ ꯇꯥꯃꯣꯆꯥꯅ ꯍꯧꯒꯠꯂꯒ ꯊꯦꯡꯈ꯭ꯔꯦ, ꯁꯤꯗꯩꯗꯤ ꯚꯤꯗꯤꯑꯣꯗ꯫ ꯃꯌꯥꯝꯗꯨ ꯚꯤꯗꯤꯑꯣꯗ ꯄꯨꯂꯞ ꯌꯦꯡꯉꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯞꯄꯅꯣꯕ ꯅꯪꯕꯣ, ꯁꯪꯒꯣꯝꯁꯦ ꯊꯛꯑꯣ꯫ ꯃꯥꯒ ꯅꯦꯅꯦꯒꯁꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝ ꯂꯩꯔꯦ, ꯍꯧꯗꯣꯛꯑꯔꯣꯏ ꯁꯦꯝꯃꯤ ꯅꯪꯕꯣ꯫ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯕꯦꯝ, ꯕꯦꯝ, ꯇꯥꯕ꯭ꯔꯣ ꯅꯣꯏ ꯑꯅꯤꯕꯣ? ꯑꯝꯇ ꯍꯧꯒꯠꯂꯣ, ꯑꯉꯥꯡꯁꯤ ꯊꯦꯝ ꯌꯥꯗ꯭ꯔꯦ꯫ ꯁꯤꯁꯨ ꯇꯥꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯑꯩꯁꯨ ꯃꯄꯥꯅꯤ, ꯉꯝꯅꯕ ꯊꯦꯝꯒꯦ꯫ ꯁꯥꯟꯅꯄꯣꯠꯁꯤꯡꯗꯨ ꯑꯃ ꯑꯃꯨꯛ ꯄꯨꯊꯣꯛꯏ, ꯌꯥꯗꯦ꯫ ꯑꯃ ꯑꯃꯨꯛ ꯄꯨꯊꯣꯛꯏ, ꯌꯥꯗꯦ꯫ ꯂꯤꯞꯁꯇꯤꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯏꯗ ꯄꯥꯏꯍꯟꯗꯨꯅ ꯀꯣꯌꯦꯛꯇ ꯌꯦꯛꯁꯤꯜꯍꯜꯂꯤ꯫ ꯆꯩꯗꯤ ꯐꯖꯅ ꯅꯤꯕ ꯑꯉꯥꯡꯅꯤ, ꯃꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ, ꯈꯦꯠꯇꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯄꯝꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ꯫ ꯀꯣꯟꯅꯊꯪꯗ ꯑꯉꯥꯡꯗꯨ ꯇꯨꯝꯈꯤꯕꯗꯒꯤ ꯁꯨꯝꯕꯤꯔꯗꯨꯅ ꯕꯥꯊꯔꯨꯝ ꯆꯪꯗꯨꯅ ꯃꯃꯥꯏ ꯇꯥꯊꯣꯛꯏ꯫ ꯋꯥꯔꯗꯨꯅ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯕꯦꯁꯅ ꯇꯣꯝꯊꯤꯟ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯤꯞꯁꯇꯤꯛꯇꯨ ꯄꯥꯏꯔꯗꯨꯅ ꯃꯀꯣꯏ ꯌꯦꯛꯁꯤꯜꯂꯤ꯫ ꯈꯗꯥꯡ ꯑꯗꯥꯏꯗ ꯁꯝꯕ꯭ꯔꯨꯗꯧꯅ ꯑꯃꯒ ꯅꯝꯖꯤꯟꯕꯤꯔꯤ꯫ ꯃꯃꯤꯠ ꯌꯦꯛꯀꯦ ꯇꯧꯕꯗ ꯇꯣꯝꯊꯤꯟꯁꯨ ꯈꯤꯇꯪ ꯂꯦꯡꯉꯛꯏ꯫ ꯑꯕꯦꯁꯅ ꯄꯥꯈꯠꯅ ꯅꯣꯟꯊꯩ꯫ ꯀꯦꯝ ꯇꯧꯔꯛꯇꯕꯗꯒꯤ ꯑꯃꯨꯛ ꯃꯃꯤꯠꯇ ꯌꯦꯛꯁꯤꯜꯂꯤ꯫ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯉꯗꯨꯅ ꯉꯝꯅꯕ ꯌꯦꯛꯁꯤꯜꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯂꯤꯞꯁꯇꯤꯛꯇꯨ ꯍꯥꯟꯅꯒꯤ ꯊꯝꯐꯝꯗ ꯊꯝꯗꯨꯅ ꯑꯉꯥꯡꯒꯤ ꯄꯥꯝꯕꯣꯝ ꯑꯗꯥꯏꯗ ꯁꯤꯛꯂꯗꯨꯅ ꯐꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯉꯥꯡꯁꯨ ꯅꯥꯔꯗꯨꯅ ꯀꯞꯄꯛꯏ꯫ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨꯗꯅꯤ ꯂꯩꯁꯤꯅ ꯃꯁꯥ ꯂꯦꯡꯕ ꯍꯧꯔꯛꯄ꯫ ꯇꯣꯝꯊꯤꯟꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯑꯉꯥꯡꯗꯨ ꯊꯦꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯁ, ꯃꯥꯒꯤ ꯊꯋꯥꯏ ꯅꯪꯁꯤ ꯅꯤꯡꯉꯥꯏ ꯇꯧꯅꯨꯃꯦ꯫ ꯃꯥꯁꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯕ, ꯃꯥꯅ ꯍꯧꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ꯫ ꯃꯥꯒꯤ ꯊꯋꯥꯏ ꯃꯔꯝ ꯃꯣꯛꯄꯤ꯫ ꯇꯣꯝꯊꯤꯟ ꯍꯧꯒꯠꯇꯨꯅ ꯐꯣꯟꯗꯨ ꯃꯨꯜꯂꯤ꯫ ꯗꯤꯅꯦꯁꯅ ꯑꯉꯥꯡ ꯈꯨꯊꯦꯝ ꯆꯨꯝꯃꯤ, ꯌꯥꯏ ꯌꯥꯏ꯫ ꯍꯦꯅꯔꯤꯅ ꯑꯁꯤꯅ ꯐꯠꯇ꯭ꯔꯣ, ꯀꯞꯇꯣꯏ ꯁꯔꯨꯛ? ꯇꯣꯝꯊꯤꯟꯅ ꯌꯥꯔꯦ ꯌꯥꯔꯦ, ꯅꯒꯨꯟ ꯂꯣꯏ ꯈꯪꯉꯤ꯫ ꯆꯥꯛꯁꯦ ꯁꯠ ꯑꯝꯇ ꯆꯥꯊꯣꯛꯀꯦ, ꯏꯇꯨ ꯆꯥꯐꯝ ꯈꯪꯉꯝꯃꯔꯣꯏ꯫ ꯍꯦꯅꯔꯤꯅ ꯑꯁꯤꯗꯤ ꯐꯖꯅ ꯃꯄꯥꯟ ꯊꯣꯛꯑꯦꯅꯦ꯫ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣꯗ ꯇꯥꯃꯣ ꯌꯥꯏ, ꯑꯅꯤꯅꯦ ꯑꯃꯗꯪ ꯅꯠꯇꯦ ꯑꯉꯥꯡꯁꯦ꯫ ꯂꯦꯝꯕꯤꯅ ꯌꯥꯔꯦꯗ, ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯈ꯭ꯔꯗꯤꯅꯦ ꯂꯥꯏ ꯂꯥꯛꯑꯦ ꯍꯥꯏꯔꯐꯥꯎꯅꯦ ꯏꯀꯥꯏ ꯈꯪꯉꯔꯣꯏ꯫ ꯇꯣꯝꯊꯤꯟ ꯂꯩꯁꯤꯗ ꯐꯠ ꯌꯦꯡꯉꯛꯏ꯫ ꯂꯩꯁꯤ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯏ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯂꯨꯅ ꯇꯧꯗꯧꯅꯤ꯫ ꯗꯤꯅꯦꯁꯅ ꯇꯧꯗꯧ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯣꯝꯕꯤꯅ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯣ? ꯅꯄꯥ ꯅꯃꯥ ꯌꯥꯎꯔꯤ ꯍꯥꯏꯕꯒ ꯏꯀꯥꯏꯕꯒ ꯄꯣꯛꯇ꯭ꯔꯕꯅꯤꯅꯦ ꯅꯣꯏ꯫ ꯗꯤꯅꯦꯁ ꯍꯥꯏꯒꯦ ꯇꯧꯔꯝꯂꯤꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯈꯔ ꯇꯥ ꯈꯔ ꯇꯥꯗ ꯎꯗ ꯁꯥꯎ ꯀꯩꯅꯣ? ꯀꯥꯎꯕꯨ ꯀꯥꯎꯏ, ꯅꯍꯥꯟꯈꯩ ꯇꯥꯃꯣꯒ ꯏꯕꯥꯅꯤ ꯑꯗꯨꯝ ꯉꯥꯡꯅꯕꯩ ꯋꯥꯈꯜꯗꯨꯅꯦ ꯑꯩꯗꯤ꯫ ꯏꯕꯣꯍꯜꯒ ꯇꯣꯝꯕꯤꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯗꯤꯅꯦꯁꯁꯨ ꯆꯥꯕ ꯂꯣꯏꯔꯦ꯫ ꯐꯝꯗꯨꯅ ꯇꯣꯝꯊꯤꯟꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯤ꯫ ꯂꯩꯁꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯀꯦꯝꯇꯗꯤ ꯍꯥꯏꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯊꯣꯏꯁꯨ ꯀꯞꯄꯛꯏ꯫ ꯑꯗꯨꯅ ꯊꯦꯝꯕ ꯁꯥꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯅꯦꯁꯅ ꯀꯩꯅꯣ, ꯈꯨꯖꯤꯟꯅ ꯆꯤꯛꯄ ꯃꯥꯜꯂꯤꯗ꯫ ꯂꯩꯁꯤ ꯏꯀꯥꯏꯅ ꯏꯇꯩ ꯅꯠꯇꯤꯌꯦ, ꯁꯤꯛꯇꯤꯌꯦ꯫ ꯗꯤꯅꯦꯁꯅ ꯑꯕꯦꯁꯅꯥ, ꯑꯉꯥꯡ ꯑꯍꯨꯝꯗꯨꯒ ꯅꯣꯏ ꯆꯥꯊꯣꯛꯑꯣ꯫
ꯂꯩꯁꯤꯅ ꯌꯥꯔꯅꯤꯌꯦ ꯏꯇꯩ. ꯗꯤꯅꯦꯁꯅ ꯍꯣꯏ ꯅꯆꯥꯗꯨ ꯅꯒꯨꯟ ꯈꯪꯉꯤ ꯅꯥꯎ ꯂꯣꯏꯔꯒ ꯑꯃ ꯂꯧꯖꯔꯅꯤ ꯏꯇꯩ ꯊꯣꯛꯑꯕꯅꯤ ꯄꯨꯔꯛꯑꯣ ꯃꯄꯥꯟꯗ. ꯂꯩꯁꯤꯅ ꯍꯣꯏ. ꯍꯦꯅꯔꯤꯅ ꯂꯩꯖꯕ ꯀꯥꯏꯁꯦ ꯌꯥꯗꯦꯅꯦꯀꯣ. ꯇꯣꯝꯊꯤꯟꯅ ꯏ ꯇꯥꯒꯦ ꯇꯧꯋꯦ ꯏꯊꯟꯗꯒꯤꯗꯤ ꯍꯥꯏꯔꯝꯗ꯭ꯔ ꯃꯥꯜꯂꯦ. ꯍꯦꯅꯔꯤꯅ ꯍꯣꯏꯗ. ꯃꯇꯝ ꯃꯥꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ. ꯂꯩꯁꯤꯁꯨ ꯊꯕꯛꯁꯤꯡꯗꯨ ꯌꯦꯡꯁꯤꯟꯕ ꯍꯧꯔꯦ. ꯇꯣꯝꯊꯤꯟ, ꯗꯤꯅꯦꯁ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯇꯥꯛꯄꯤꯗꯨꯅ ꯃꯍꯥꯛꯁꯨ ꯍꯩꯔꯦ. ꯇꯣꯝꯊꯤꯟꯒ ꯂꯩꯁꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯝꯅꯃꯛ ꯇꯧꯔꯦ. ꯑꯉꯥꯡꯁꯤꯡꯁꯨ ꯗꯤꯅꯦꯁꯀ ꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯌꯥꯝꯕ ꯂꯩꯃꯤꯟꯅꯔꯦ. ꯂꯩꯁꯤꯅ ꯊꯣꯏ ꯑꯃꯗꯤ ꯊꯣꯏꯊꯣꯏ, ꯚꯤꯛꯇꯣꯔꯤꯌꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯏꯟꯕꯤꯔꯤ. ꯂꯦꯝꯕꯤꯅ ꯅꯣꯏꯒꯤ ꯅꯤꯡꯉꯥꯏꯁꯤꯁꯨ ꯕꯥ, ꯃꯃꯥꯗꯣ ꯍꯟꯗꯛꯇꯤꯅꯦ ꯊꯕꯛ ꯌꯥꯝꯃꯤ. ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦꯀꯣ. ꯊꯣꯏꯅ ꯃꯆꯧ, ꯑꯩꯗꯤ ꯇꯧꯗꯦꯕ, ꯆꯟꯒ ꯑꯕꯦꯝꯃꯒꯅ ꯇꯧꯔꯤꯅꯦ. ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ ꯆꯨꯝꯃꯤ, ꯏꯆꯥꯗꯤ ꯅꯤꯡꯉꯥꯏ ꯇꯧꯗꯦ. ꯂꯩꯁꯤꯅ ꯅꯣꯏ ꯑꯍꯨꯝ ꯁꯤ ꯂꯣꯏꯔꯒ ꯇꯨꯝꯃꯗꯧꯅꯤꯀꯣ. ꯊꯣꯏꯊꯣꯏꯅ ꯇꯜꯂꯦ ꯃꯥ, ꯑꯩ ꯇꯤꯚꯤ ꯌꯦꯡꯗꯣꯏꯅꯦ. ꯚꯤꯛꯇꯣꯔꯤꯌꯥꯅ ꯑꯩꯗꯤ ꯆꯦ ꯊꯣꯏꯒ ꯇꯨꯝꯃꯅꯤ. ꯁꯟꯖꯣꯏꯅ ꯏꯇꯩꯃ ꯃꯆꯥ. ꯂꯩꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯅꯣꯏ ꯂꯥꯛꯑꯅꯨꯀꯣ. ꯁꯟꯖꯣꯏꯅ ꯁꯥꯔꯗꯣ. ꯂꯩꯁꯤ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ? ꯁꯟꯖꯣꯏ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯌꯥꯎꯕꯗꯨꯗ ꯉꯁꯤꯗꯤ ꯈꯔ ꯊꯛꯆꯤꯟꯈ꯭ꯔꯦ, ꯑꯝꯇ ꯀꯥꯈꯠꯄꯤꯌꯣ. ꯂꯩꯁꯤꯅ ꯍꯣꯏ ꯍꯣꯏ. ꯃꯆꯥꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏ ꯆꯥꯊꯣꯛꯎꯀꯣ, ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯀꯣ. ꯑꯉꯥꯡ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ. ꯇꯝꯐꯥꯅ ꯆꯪꯉꯨꯔꯣ, ꯑꯩꯈꯣꯏ ꯇꯧꯍꯧꯔꯒꯦ. ꯂꯩꯁꯤ ꯍꯧꯒꯠꯇꯨꯅ ꯈꯨꯠ ꯍꯥꯝꯗꯣꯛꯏ. ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯒ꯭ꯂꯥꯁ ꯇꯪꯈꯥꯏ ꯑꯃ ꯍꯩꯗꯨꯅ ꯊꯨꯝꯗꯨ ꯆꯥꯃꯁ 3 ꯍꯥꯞꯆꯤꯜꯂꯤ. ꯇꯣꯉꯥꯟꯕ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯤꯛ ꯊꯟꯅ ꯍꯩꯗꯨꯅ ꯄꯨꯈꯠꯂꯛꯏ. ꯁꯣꯝꯗꯅ ꯑꯅꯟꯗꯒ ꯁꯟꯖꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯑꯅꯟꯗꯅ ꯏꯇꯩꯃ ꯃꯆꯥꯒꯤ ꯁꯦꯕꯥ ꯈꯨꯐꯁꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯌꯥꯝ ꯍꯩꯌꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯁꯟꯖꯣꯏꯅ ꯍꯧꯖꯤꯛꯀꯤ ꯊꯨꯝꯗꯨ ꯀꯩꯗꯧꯗꯣꯏꯖꯥꯅꯣ? ꯑꯅꯟꯗꯅ ꯈꯪꯗꯦ. ꯂꯦꯝꯕꯤꯅ ꯅꯣꯏꯁꯨ ꯅꯈꯨꯠ ꯅꯁꯥꯗꯣ ꯍꯥꯝꯗꯣꯛꯑꯣ. ꯇꯝꯐꯥ, ꯄꯥꯕꯨꯡ ꯍꯣꯏꯗꯣ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯣ ꯆꯠꯂꯣ. ꯄꯨꯅꯟꯗꯥ, ꯅꯪꯅ ꯇꯥꯃꯣ ꯀꯧꯔꯣ. ꯁꯣꯝꯗꯅ ꯂꯩꯁꯤꯅ ꯆꯪꯉꯛꯄꯗ ꯇꯣꯝꯊꯤꯟꯗꯨ ꯃꯐꯤꯐꯥꯎ ꯍꯣꯡꯗꯅ ꯈꯣꯡꯎꯞꯅꯦ ꯀꯩꯅꯦ ꯐꯃꯨꯡꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯩꯁꯤ ꯇ꯭ꯔꯦꯗꯨ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯂꯩꯁꯤꯅ ꯍꯧꯒꯠꯂꯣ. ꯇꯣꯝꯊꯤꯟ ꯃꯔꯣꯟ ꯏꯐꯥꯏ ꯐꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯙꯥꯔꯦ, ꯁꯥꯎ ꯌꯥꯗꯦꯍꯦ. ꯉꯁꯤꯗꯤ ꯑꯩꯗꯣ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯗꯨꯅ ꯈꯤꯇꯪ ꯊꯛꯂꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯏ. ꯂꯩꯁꯤ ꯃꯅꯥꯇꯣꯟ ꯃꯦꯟꯗꯨꯅ ꯃꯅꯝꯁꯤꯗꯤ. ꯇꯣꯝꯊꯤꯟ ꯂꯩꯁꯤꯒꯤ ꯈꯖꯥꯏꯗꯨꯗ ꯇꯞꯅ ꯁꯦꯛꯇꯨꯅ ꯑꯩꯅ ꯅꯪꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯌꯥꯔꯝꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕ. ꯂꯩꯁꯤ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯧꯒꯠꯂꯣ. ꯀꯥꯏꯗꯅꯣ? ꯁꯠ ꯍꯧꯒꯠꯂꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯍꯧꯒꯠꯄꯤ. ꯇꯣꯝꯊꯤꯟꯁꯨ ꯀꯦꯝ ꯍꯥꯏꯗ꯭ꯔꯦ. ꯁꯥꯎꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯇꯨꯅ ꯂꯩꯁꯤꯅ ꯇꯧꯕꯗ ꯂꯣꯏꯅ ꯌꯥꯔꯦ. ꯂꯩꯁꯤꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯊꯨꯝ ꯌꯥꯎꯕ ꯏꯁꯤꯡꯗꯨ ꯄꯤꯊꯛꯏ. ꯇꯣꯝꯊꯤꯟ ꯃꯕꯨꯛꯇꯨ ꯀꯩꯅꯣꯝ ꯇꯧꯔꯛꯏ. ꯃꯈꯗꯥꯡ ꯑꯣꯜꯂꯛꯏ. ꯂꯩꯁꯤꯅ ꯆꯤꯡꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯕꯥꯠꯔꯨꯝ ꯇꯝꯅ ꯄꯨꯏ. ꯂꯩꯁꯤꯅ ꯅꯈꯅꯥꯎꯗ ꯅꯈꯨꯠꯇ ꯊꯤꯡꯖꯤꯜꯂꯣ. ꯇꯣꯝꯊꯤꯟ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯤ. ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯑꯕꯦ, ꯑꯩ ꯄꯨꯛꯁꯦ. ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ? ꯑꯕꯦ. ꯑꯩ ꯀꯧꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯅ ꯀꯩ ꯍꯥꯏꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏ. ꯇꯣꯝꯊꯤꯟ ꯄꯥꯈꯠꯅ ꯍꯣꯏ, ꯇꯧꯔꯒꯦ. ꯇꯣꯝꯊꯤꯟ ꯃꯄꯤꯅ ꯃꯃꯥꯏꯗꯨ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ. ꯃꯕꯨꯛꯇꯨꯁꯨ ꯃꯈꯗꯥꯡ ꯑꯣꯜꯂꯕꯅꯤ. ꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯈꯅꯥꯎꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯤꯟꯖꯤꯜꯂꯤ.
ꯂꯩꯁꯤ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠꯇꯨ ꯃꯥꯅ ꯐꯠ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯠ ꯂꯧꯊꯣꯛꯂꯛꯏ꯫ ꯈꯪꯍꯧꯗꯦ ꯇꯣꯝꯊꯤꯟ ꯊꯛꯆꯤꯟꯈꯤꯕ ꯆꯥꯁꯤꯟꯈꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯟꯗꯣꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯋꯥꯅ ꯂꯣꯏꯅ ꯍꯟꯗꯣꯛꯍꯜꯂꯤ꯫ ꯂꯩꯁꯤ ꯀꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯕꯦꯁꯅꯥꯗ ꯀꯣꯜ ꯇꯧꯏ꯫ ꯑꯕꯦꯁꯅꯥꯅ "ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏꯁꯤꯅ?" ꯂꯦꯝꯕꯤꯅ "ꯄꯥꯏꯈꯠꯂꯣ." ꯑꯕꯦꯁꯅꯥꯅ "ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ?" ꯂꯩꯁꯤꯅ "ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯑꯝꯇ ꯁꯦꯝꯃꯝꯃꯣ ꯑꯩꯁꯨ ꯀꯨꯝꯃꯛꯑꯒꯦ." ꯗꯤꯅꯦꯁꯅ "ꯑꯃꯗꯨꯗꯤ ꯆꯥꯛ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯪꯉꯣꯗꯅ." ꯁꯟꯖꯣꯏꯅ "ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯕꯅꯤ." ꯂꯩꯁꯤꯅ "ꯏꯇꯩꯍꯣꯏꯗꯣ ꯆꯥꯕ ꯍꯧꯍꯜꯂꯣ." ꯑꯕꯦꯁꯅꯥꯅ "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯀꯛꯏ꯫ ꯏꯕꯣꯍꯜꯅ "ꯀꯩ ꯍꯥꯏꯔꯤꯅꯣ?" ꯑꯕꯦꯁꯅꯥꯅ "ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯁꯦꯝꯃꯝꯃꯣ ꯍꯥꯏꯔꯛꯄꯅꯦ, ꯕꯕꯥꯍꯣꯏ ꯆꯥꯕ ꯍꯧꯕꯤꯔꯣꯌꯦ, ꯀꯨꯝꯃꯛꯑꯒꯦ ꯍꯥꯏꯌꯦ." ꯏꯕꯣꯍꯜꯅ "ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ?" ꯇꯝꯐꯥꯅ "ꯍꯣꯏ ꯄꯥꯕꯨꯡ ꯇꯨꯝꯈ꯭ꯔꯦ." ꯇꯣꯝꯕꯤꯅ "ꯅꯥꯎꯁꯦ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯔꯣꯏ, ꯃꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯦ?" ꯗꯤꯅꯦꯁꯅ "ꯌꯥꯔꯦ ꯆꯥꯕ ꯍꯧꯔꯁꯤ, ꯑꯉꯥꯡꯈꯩꯁꯤ ꯂꯥꯃꯝꯃꯅꯤ." ꯑꯅꯟꯗꯅ "ꯇꯥꯃꯣ ꯀꯥꯏꯗꯩꯅꯣ ꯄꯨꯛꯀ ꯂꯣꯏ ꯊꯟꯈ꯭ꯔꯦ, ꯁꯥꯔꯒꯤ ꯃꯇꯧꯗꯨꯗ ꯏꯇꯩꯃ ꯃꯆꯥꯅ ꯁꯥꯎꯔꯗ꯭ꯔꯅ." ꯗꯤꯅꯦꯁꯅ "ꯅꯣꯏꯕꯨ ꯀꯩꯝ ꯈꯪꯍꯧꯗ꯭ꯔꯕꯣ?" ꯕꯣꯏꯅꯥꯎꯅ "ꯀꯥꯏꯗꯩꯅꯣ ꯊꯣꯔꯛꯃꯟꯗꯦꯅ ꯌꯦꯡꯕ ꯆꯪꯉꯨꯕꯅꯦ, ꯑꯗꯨꯒꯗꯤ ꯂꯦꯞꯄ ꯐꯥꯎ ꯉꯝꯃꯝꯗ꯭ꯔꯦ, ꯂꯋꯥꯏꯒ ꯁꯥꯠꯄꯤꯅꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨ." ꯗꯤꯅꯦꯁꯅ "ꯆꯥꯊꯣꯛꯑꯣ ꯆꯥꯊꯣꯛꯑꯣ." ꯁꯣꯝꯗꯅ ꯀꯥꯗ ꯂꯩꯁꯤ ꯈꯨꯗꯩ ꯄꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤ ꯇꯦꯞꯇꯨ ꯂꯩꯊꯣꯛꯇꯨꯅ ꯏꯁꯤꯡ ꯊꯥꯗꯔꯛꯏ꯫ ꯃꯥꯅ ꯊꯣꯡꯖꯤꯟꯗ ꯂꯩ꯫ ꯇꯣꯝꯊꯤꯟ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯍꯧꯒꯠꯂꯛꯏ꯫ ꯂꯩꯁꯤꯅ "ꯉꯥꯏꯍꯥꯛ ꯂꯦꯞꯄꯣ." ꯇꯣꯝꯊꯤꯟꯁꯨ ꯍꯥꯏꯕ ꯌꯥꯔꯦ, ꯃꯥꯅ ꯁꯣꯏꯔꯨꯕ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛ ꯂꯩꯔꯦ꯫ ꯃꯁꯥꯗꯨ ꯈꯔꯗꯤ ꯇꯦꯛꯈꯠꯂꯦ꯫ ꯂꯩꯁꯤꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ꯫ ꯂꯩꯁꯤ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯇꯦꯞꯇꯨ ꯂꯩꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁꯦ ꯁꯤ ꯍꯣꯡꯗꯣꯛꯑꯣ, ꯁꯤꯅ ꯅꯀꯣꯛꯇꯨ ꯇꯩꯊꯣꯛꯑꯣ ꯑꯗꯨꯒ ꯂꯥꯛꯑꯣ." ꯇꯣꯝꯊꯤꯟ ꯀꯩꯝꯇ ꯈꯨꯝꯃꯛꯇꯦ꯫ ꯂꯩꯁꯤꯅ ꯄꯤꯔꯤꯗꯨ ꯂꯧꯏ꯫ ꯂꯩꯁꯤꯁꯨ ꯊꯣꯔꯛꯇꯨꯅ ꯆꯝꯄ꯭ꯔꯥꯗꯨ ꯈꯥꯏ꯫ ꯂꯣꯏꯕꯒ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯈꯥꯗ ꯆꯥꯛ ꯆꯥꯅꯕ ꯀꯨꯝꯃꯣ, ꯏꯁꯤꯡ ꯑꯁꯥꯕꯒ ꯆꯝꯄ꯭ꯔꯥꯒ ꯊꯝꯃꯝꯕꯅꯤ, ꯁꯠ-ꯁꯠ ꯂꯥꯛꯑꯣ." ꯇꯣꯝꯊꯤꯟꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯝꯗꯅ ꯃꯈꯥꯗ ꯀꯨꯝꯃꯛꯏ꯫ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯀꯣꯛꯇꯨ ꯁꯦꯝꯗꯨꯅ ꯆꯪꯉꯛꯏ꯫ ꯑꯕꯦꯁꯅꯥꯅ "ꯏꯅꯝꯃ ꯂꯣꯏꯗꯣꯔꯦ, ꯇꯥꯃꯣ ꯆꯥꯗꯦ." ꯂꯩꯁꯤꯅ "ꯂꯥꯛꯑꯅꯤ." ꯑꯅꯟꯗꯅ "ꯂꯦꯞꯄ ꯉꯝꯗ꯭ꯔꯕꯗꯣ ꯀꯃꯥꯏꯅ ꯀꯨꯝꯃꯛꯇꯣꯏꯅꯣ?" ꯂꯩꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯀꯩꯝꯇꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯊꯤꯟꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯊꯩ꯫ ꯃꯁꯥꯗꯨ ꯈꯤꯇꯪꯗꯤ ꯍꯥꯏꯔꯤ ꯇꯧꯔꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒ ꯆꯠꯃꯤꯟꯅꯔꯨꯕ ꯃꯌꯥꯝꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯃꯣꯏ ꯃꯁꯦꯜ ꯌꯦꯡꯅꯩ꯫ ꯗꯤꯅꯦꯁꯅ "ꯑꯉꯥꯡꯈꯩ ꯆꯩ ꯆꯥꯕ ꯁꯣꯏꯗ꯭ꯔꯦ, ꯋꯥ ꯍꯦꯟꯖꯤꯟꯅ ꯇꯝꯕ ꯍꯩꯕꯩ." ꯕꯣꯏꯅꯥꯎꯅ "ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯣꯏꯅ ꯉꯥꯎꯔꯦ ꯊꯛꯇꯅ, ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯈꯪꯗ꯭ꯔꯦꯗ." ꯉꯁꯤꯗꯤ ꯇꯣꯝꯊꯤꯟ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯉꯥꯡꯗꯦ꯫ ꯂꯩꯁꯤꯁꯨ ꯉꯥꯡꯗꯦ꯫ ꯆꯥꯛꯇꯨ ꯇꯞꯅ ꯊꯝꯃꯤ꯫ ꯁꯟꯖꯣꯏꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯌꯦꯡꯉꯛꯏ꯫ ꯁꯟꯖꯣꯏꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯂꯩꯁꯤꯅ "ꯀꯩꯗꯧꯔꯦ ꯁꯟꯖꯣꯏ, ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" ꯁꯟꯖꯣꯏꯅ "ꯁꯥꯔꯁꯦ ꯉꯁꯥꯏꯈꯩ ꯉꯥꯎꯁꯤꯟꯅꯔꯤ ꯑꯣꯏꯔꯦ." ꯂꯩꯁꯤ ꯅꯣꯛꯇꯨꯅ "ꯑꯗꯨ ꯑꯣꯏꯔꯝ ꯇꯥꯔꯦ." ꯇꯣꯝꯊꯤꯟ ꯆꯥꯛꯇꯨ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯈꯅꯥꯎꯗꯨ ꯁꯥꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯁꯤꯗ ꯋꯥꯔꯧꯅ ꯌꯦꯡꯉꯛꯏ꯫ ꯂꯩꯁꯤꯁꯨ ꯆꯥꯔꯣ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯣꯝꯊꯤꯟ ꯃꯤꯠꯐꯝ ꯍꯣꯡꯗꯨꯅ ꯆꯥꯛꯇꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯁꯤ ꯆꯝꯐꯨꯠꯇꯨ ꯃꯔꯤ ꯁꯦꯝꯗꯨꯅ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯇꯣꯝꯊꯤꯟ ꯀꯩꯁꯨ ꯍꯥꯏꯗꯅ ꯆꯥꯛꯇꯨ ꯁꯠ-ꯁꯠ ꯆꯥꯁꯤꯜꯂꯤ꯫ ꯄꯨꯅꯟꯗꯅ "ꯑꯣ ꯂꯩꯔꯦ, ꯉꯁꯥꯏꯒꯤ ꯊꯨꯝ ꯌꯥꯎꯕ ꯏꯁꯤꯡꯗꯣ." ꯁꯟꯖꯣꯏꯅ "ꯈꯪꯉꯦ, ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯄꯪ ꯂꯩꯔꯝꯃꯦ."
ꯈꯅꯥꯎꯗꯨ ꯆꯦꯈꯥꯏꯗ꯭ꯔꯤꯕꯣ ꯁꯥꯔ? ꯆꯥꯛꯇꯣ ꯆꯥꯕ ꯌꯥꯔꯤꯕꯣ? ꯇꯣꯝꯊꯤꯟ ꯁꯥꯎꯅ ꯌꯦꯡꯉꯛꯏ, ꯀꯤꯗꯨꯅ ꯑꯇꯩꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯕꯣꯍꯜꯅ ꯌꯥꯝ ꯉꯥꯎꯁꯤꯟꯅꯅꯤꯡꯕꯒꯤꯅꯤ, ꯃꯇꯨꯡ ꯊꯛꯅꯤꯡꯗꯅꯕ ꯑꯗꯨꯅ ꯍꯦꯛ ꯐꯩ꯫ ꯏꯃꯧ ꯏꯕꯦꯝꯃꯗꯅꯤ ꯃꯇꯤꯛ ꯆꯥꯕꯤ꯫ ꯗꯤꯅꯦꯁ ꯇꯣꯝꯊꯤꯟꯅ ꯇꯧꯔꯤꯗꯨ ꯈꯪꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯥꯎ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯔꯦ, ꯆꯝꯐꯨꯠꯇꯨ ꯆꯥꯎ꯫ ꯆꯥꯛꯇꯣ ꯆꯥꯗ ꯌꯥꯗꯦꯅ ꯀꯅꯥꯅ ꯍꯥꯏꯒꯦ? ꯇꯣꯝꯕꯤꯅ ꯆꯥꯁꯅꯨ, ꯈꯔ ꯈꯥꯡꯁꯅꯨ꯫ ꯇꯣꯝꯊꯤꯟ ꯁꯥꯎꯅ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯏ꯫ ꯅꯣꯏ ꯆꯥꯎ, ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯇꯧꯕ꯭ꯔꯣ? ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ꯫ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯂꯩꯁꯤꯅ ꯆꯥꯗ꯭ꯔꯒ ꯇꯣꯛꯑꯣ, ꯅꯃꯥꯟꯅꯕ ꯃꯌꯥꯝꯅ ꯍꯥꯏꯌꯦꯅ ꯑꯩꯁꯨ ꯄꯤꯊꯣꯛꯄ ꯉꯝꯗꯧꯔꯤꯅꯦ, ꯅꯠꯇ꯭ꯔꯥ? ꯑꯍꯥꯟꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯩꯅ ꯍꯥꯏ꯫ ꯗꯤꯅꯦꯁꯅ ꯃꯔꯛ ꯊꯠꯂꯒ ꯁꯕꯥꯁ ꯀꯝꯗꯧꯏ, ꯏꯇꯩꯅ ꯌꯥꯏꯀꯣ? ꯍꯦꯅꯔꯤꯅ ꯑꯉꯥꯡꯅ ꯑꯩꯈꯣꯏ ꯐꯥꯎ ꯌꯥꯇꯣꯟ ꯊꯦꯡꯗ꯭ꯔꯤ, ꯑꯗꯨꯒ ꯅꯪꯅ? ꯂꯦꯝꯕꯤꯅ ꯑꯁꯦꯡꯕꯔꯅꯤ ꯌꯥꯏꯃ꯫ ꯍꯦꯅꯔꯤꯅ ꯏꯇꯩꯃ꯫ ꯇꯣꯝꯊꯤꯟ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯍꯦꯅꯔꯤ ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯜ ꯌꯦꯡꯅꯩ꯫ ꯂꯩꯁꯤꯗꯤ ꯊꯋꯥ ꯁꯥꯕꯤꯗꯦ, ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯇꯧꯏ꯫ ꯑꯇꯩꯁꯤꯡꯗꯨꯁꯨ ꯁꯠ ꯁꯠ ꯆꯥꯊꯣꯛꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯤ, ꯇꯝꯐꯥ, ꯂꯦꯝꯕꯤ, ꯑꯕꯦꯁꯅꯥ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯈꯣꯏꯁꯨ ꯆꯥꯛꯇꯨ ꯆꯥꯊꯣꯛꯑꯦ꯫ ꯇꯝꯐꯥꯅ ꯑꯕꯦꯝ ꯆꯪꯖꯔꯣ, ꯑꯩꯈꯣꯏ ꯇꯧꯍꯧꯔꯒꯦ꯫ ꯂꯩꯁꯤꯅ ꯀꯩꯒꯤꯅꯣ ꯆꯌꯥꯏ, ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯦ, ꯅꯣꯏꯁꯨ ꯋꯥꯔꯤꯅꯦ, ꯆꯞ ꯃꯥꯟꯅꯩ, ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯄꯣꯊꯥꯕꯗꯨꯅ ꯐꯠꯇ꯭ꯔꯣ? ꯇꯝꯐꯥꯅ ꯅꯥꯎꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯖꯅꯕ ꯇꯧꯕꯤꯌꯨ꯫ ꯂꯩꯁꯤꯅ ꯏꯆꯦ ꯈꯔꯁꯨ ꯈꯪꯁꯅꯨ, ꯃꯇꯨꯡ ꯇꯧꯗꯅꯕꯅꯦ꯫ ꯇꯝꯐꯥꯅ ꯑꯕꯦꯝ ꯅꯪ ꯁꯤꯗꯤꯕ꯫ ꯂꯩꯁꯤꯅ ꯆꯦ ꯍꯣꯔꯦꯟ ꯆꯝꯐꯨꯠꯇꯨ ꯄꯤꯖꯔꯒꯦ꯫ ꯇꯝꯐꯥꯅ ꯍꯣꯏ ꯍꯣꯏ꯫ ꯂꯦꯝꯕꯤꯅ ꯑꯕꯦꯝ꯫ ꯂꯩꯁꯤꯅ ꯀꯩ ꯍꯥꯏꯒꯦ ꯆꯦ? ꯂꯦꯝꯕꯤꯅ ꯑꯉꯥꯡꯁꯨ ꯆꯍꯤ 3 ꯁꯨꯔꯕꯅꯤ, ꯅꯨꯄꯥ ꯑꯃꯇꯪꯒ ꯄꯥꯝꯃꯤꯗ ꯏꯆꯦꯗꯤ, ꯅꯆꯦ ꯌꯥꯏꯁꯨ ꯃꯈꯥ ꯇꯥꯕ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯕ ꯈꯛꯇ ꯅꯨꯄꯥ ꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯍꯌꯦꯡ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ, ꯊꯕꯛ ꯇꯥꯊꯣꯛ ꯇꯥꯁꯤꯜ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ꯫ ꯂꯩꯁꯤꯅ ꯑꯁ ꯆꯦꯆꯧ ꯑꯩ꯫ ꯇꯝꯐꯥꯅ ꯏꯆꯦꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯅꯨꯄꯥ 2 ꯁꯨꯕꯅꯗꯤ ꯐꯩ꯫ ꯑꯕꯦꯁꯅꯥꯅ ꯑꯩꯁꯨ ꯂꯩꯔꯤꯉꯩꯗ ꯄꯣꯍꯧꯁꯤꯗ ꯂꯩꯔꯦꯀꯣ꯫ ꯂꯩꯁꯤꯅ ꯑꯩꯗ ꯆꯠꯍꯧꯔꯒꯦ, ꯀꯣꯏꯇꯥꯜ ꯍꯦꯛ ꯇꯥꯜꯂꯦ ꯍꯥꯏꯕ꯫ ꯂꯦꯝꯕꯤꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯒ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯂꯩꯁꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯑꯕꯦꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯂꯦꯝꯕꯤꯅ ꯕꯦꯝ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯁꯦꯕ? ꯑꯉꯥꯡꯁꯤꯗ ꯑꯗꯨꯝ ꯇꯥꯔꯦ꯫ ꯑꯕꯦꯁꯅꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯦ, ꯀꯥꯏꯗꯩꯅꯣ ꯋꯥꯊꯤ ꯇꯧꯔꯤꯅꯦ, ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯕꯅꯦ, ꯑꯩꯒꯤꯁꯨ ꯂꯩꯌꯦ꯫ ꯏꯅꯝꯃ ꯑꯇꯣꯝꯕꯤꯅ ꯄꯨꯅꯟꯗꯗ ꯈꯔ ꯀꯣꯏꯕꯗꯣ ꯐꯅꯕꯅ ꯇꯥꯃꯣꯆꯥꯅ ꯍꯥꯏꯍꯜꯂꯤꯕ, ꯄꯨꯅꯟꯗꯒꯤꯁꯨ ꯇꯥꯃꯣꯆꯥꯅ ꯑꯃ ꯁꯦꯝꯃꯤꯅꯦ꯫ ꯇꯝꯐꯥꯅ ꯅꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯇꯧꯔꯤꯖꯥꯠꯅꯤꯅꯦ, ꯀꯩ ꯂꯝꯗꯩꯅꯣ? ꯑꯕꯦꯁꯅꯥꯅ ꯎꯔꯤꯄꯣꯛꯇꯩꯅꯦ, ꯗꯣꯛꯇꯔꯅꯦ꯫ ꯇꯝꯐꯥꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ? ꯑꯕꯦꯁꯅꯥꯅ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯈꯤꯒꯦ ꯇꯧꯅꯦ, ꯑꯗꯣ ꯑꯁꯣꯝꯗꯩꯗꯤ ꯌꯥꯝ ꯇꯛꯁꯤꯜꯂꯛꯑꯦ, ꯑꯍꯜ ꯊꯥꯔꯛꯑꯒꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯈꯥꯡꯉꯝꯗꯦ꯫ ꯑꯗꯣ ꯇꯥꯃꯣꯆꯥꯒ ꯏꯅꯝꯃꯒꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈꯠꯂꯛꯏ ꯑꯩꯗꯤ, ꯃꯤꯗꯤ ꯂꯨꯍꯣꯡꯕ ꯀꯨꯏꯔ ꯀꯨꯏꯔꯒ ꯅꯨꯡꯁꯤꯕ ꯋꯥꯠꯂꯛꯑꯦꯌꯦ, ꯃꯣꯏꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯩ꯫ ꯇꯝꯐꯥꯅ ꯅꯥꯎꯁꯦ ꯑꯩꯗꯤ ꯌꯥꯝꯕꯨ ꯅꯣꯛꯅꯤꯡꯉꯦ, ꯑꯣꯏꯅꯥꯎꯅ ꯍꯥꯏꯕ ꯑꯣꯐꯤꯁꯇꯒꯗꯤ ꯈꯨꯂꯦꯝ ꯑꯃꯅꯦꯌꯦ, ꯋꯥꯒꯁꯤꯅ ꯃꯔꯨ ꯑꯣꯏꯕꯗꯪꯅꯦꯌꯦ ꯉꯥꯡꯉꯤꯁꯦ, ꯑꯕꯦꯝ ꯍꯦꯛ ꯎꯕꯒꯅꯦ ꯂꯦꯝꯕꯒ ꯊꯤꯅ ꯈꯪꯗꯦꯌꯦ꯫ ꯂꯦꯝꯕꯤꯅ ꯑꯗꯨꯕꯨꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯇꯧꯕꯅꯦ, ꯃꯥꯅꯒ ꯋꯥꯒ ꯉꯥꯡꯉꯤꯁꯦ ꯑꯕꯦꯝ ꯊꯦꯡꯅꯕꯗꯩꯅꯤ, ꯄꯨꯔꯥ ꯁꯥꯗꯨꯅꯤ ꯃꯥ ꯂꯩꯔꯝꯃꯤꯁꯦ꯫ ꯑꯕꯦꯁꯅꯥꯅ ꯍꯧꯖꯤꯛꯅ ꯂꯣꯏꯔꯦ, ꯍꯧꯗꯣꯡꯗ ꯍꯦꯟꯈ꯭ꯔꯦ ꯏꯀꯥꯏ ꯈꯪꯗꯕꯗ꯫ ꯑꯍꯨꯝꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ꯫ ꯂꯩꯁꯤ ꯃꯆꯥꯁꯤꯡꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯂꯩꯁꯤꯅ ꯀꯩꯅꯣ ꯅꯣꯏ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯕ? ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯅꯣꯏ ꯄꯥꯏꯗꯣ? ꯚꯤꯛꯇꯣꯔꯤꯌꯥꯅ ꯆꯆꯥ ꯀꯆꯥꯅ ꯄꯤꯔꯤꯕ, ꯆꯦ ꯊꯣꯏꯊꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ, ꯆꯦ ꯊꯣꯏꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯂꯩꯁꯤꯅ ꯊꯣꯏꯊꯣꯏ ꯅꯪ ꯃꯃꯥ ꯁꯥꯎꯔꯒꯦ, ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯕ ꯅꯠꯇ꯭ꯔꯣ? ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ꯫
ꯊꯣꯏꯊꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯕꯁꯤꯗ ꯆꯩꯈ꯭ꯔ ꯄꯣꯠꯅꯤ ꯃꯥ ꯐꯠꯇꯕꯤ ꯑꯇꯩꯗꯤ ꯂꯣꯏ ꯐꯩ ꯃꯥꯗꯤ ꯐꯠꯇꯦ ꯂꯩꯁꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯆꯤꯜꯗꯨꯗ ꯊꯥꯖꯤꯟꯅꯤ ꯑꯩꯅ ꯍꯟꯗꯛ ꯆꯪꯉꯛꯄꯗꯅꯦ ꯅꯣꯏ ꯑꯅꯤ ꯇꯨꯝꯍꯝꯗ꯭ꯔꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯇꯣꯝꯊꯤꯟ ꯂꯩꯔꯝꯗꯦ ꯊꯪꯅꯕ ꯀꯥꯗꯨꯗ ꯆꯪꯉꯤ ꯇꯣꯝꯊꯤꯟ ꯂꯩꯕꯗꯨ ꯎꯔꯦ ꯇꯞꯅ ꯀꯧꯔꯛꯏ ꯂꯩꯁꯤꯅ ꯇꯥ ꯀꯧꯒꯦ ꯇꯧꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯇꯣꯝꯊꯤꯟꯁꯨ ꯂꯩꯁꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯨꯔꯨꯞꯇꯨ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯒꯤ ꯃꯈꯣꯡꯗꯨꯅ ꯁꯨꯔ ꯁꯨꯔ ꯅꯣꯏꯊꯠꯂꯤ ꯂꯩꯁꯤ ꯁꯠ ꯆꯪꯉꯛꯏ ꯇꯦꯕꯜꯗꯨꯗ ꯃꯈꯣꯜ ꯍꯧꯅ ꯐꯣꯟꯗꯨ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯇꯝꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯏ ꯉꯥꯏꯈꯣ ꯀꯥꯏꯗꯅꯣ ꯇꯣꯝꯊꯤꯟ ꯂꯩꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯐꯥꯗꯨꯅ ꯍꯪꯂꯛꯄꯅꯤ ꯂꯩꯁꯤ ꯍꯟꯅ ꯌꯦꯡꯗ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯇꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯇꯣꯝꯊꯤꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯨꯡꯗꯒꯤ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯣ ꯈꯅꯥꯎꯁꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯊꯛꯀꯦ ꯇꯧꯕꯅꯦꯕ ꯑꯃꯇ ꯉꯥꯏꯔꯤꯕ ꯑꯁꯤꯁꯨ ꯂꯣꯏꯕ ꯅꯪꯗ ꯃꯨꯊꯠꯈ꯭ꯔꯦꯕ ꯅꯝꯊꯤꯌꯦ ꯃꯅꯝꯗꯣ ꯍꯟꯗꯣꯛ ꯅꯝꯊꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯍꯥ ꯍꯥ ꯍꯨ ꯂꯩꯁꯤꯗ ꯁꯣꯔ ꯀꯥꯝꯁꯤꯜꯂꯤ ꯂꯩꯁꯤ ꯁꯥꯎꯅ ꯇꯣꯝꯊꯤꯟꯕꯨ ꯏꯟꯊꯣꯛꯏ ꯇꯣꯝꯊꯤꯟꯁꯨ ꯌꯥꯔꯔꯣꯏ ꯈꯪꯉꯗꯅ ꯂꯩꯁꯤꯕꯨ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ ꯂꯩꯁꯤꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯁꯤꯁꯨ ꯇꯨꯃꯤꯟꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯉꯤ